Bismillahirrahmanirrahim. Dakudagi afhava para tamjahauba. Mamangayda achauba alim ama lerami. Hairiba alim asi migi maming Imam Ghazali rahmatullah alayhi. Imam Ghazali haina miyamna khangnai. Mahak Imam Ghazali asi piklingaydagi hauna mahak larik tamningbagi apamba pogami. Apamba lerami. Mahak asi Iranda layumi sakni mahana Iranda mahak ilma tamami. Adugi matungda matam khara layraga mahak ilma tamningbagi apamba sina mahak Irakta chatlammi amuk. Hariba matam aduda khongna safar tawnarami khongna chatnabi narami. Lamtu chatpa matamda khongna chatnarami. Nongma Imam Ghazali rahmatullah alayhi miyoi kharaga loinana langphaida ide safar tawrami. Matam aduda Huran cinthi tauba haibadi huranba dakugi akiba sulerami. Apunba jamaat ama apunba mi group chatnarami. To hairiba group adagisu lak phoiba si torami. Makhoigi jamaat adagisu makhoigi parti adagisu daku singna makhoida attack tori makhoigi mal chang khudingma poche ayaw khudingma adu mulli. To Imam Ghazali rahmatullah alayhi managdi karima paisa hoba lairamde. Subnagi mahaki manakta boy amakak yorami. Mahari boy da mahakna mahaki ustaz singna hairak patagak pawfam singa dubu isillami. Daku singna mahaki boy dusu munsingre to Imam Ghazali rahmatullah alayhi karigum aki tujungba ama hoba yawdana muna daku adugi leader adugi manakta changsille amasung mahakna duga hai. Masigi boy sina khoida karigum kana ba ama hoba leiroi toygum sung aigi damagde hairibasi yamna mamallai. Maramasina ingonda masigi boye sibu handuna pithokpira haina mahakna Imam Ghazali rahmatullah alayhi na hai. Hairiba sigi boye si amasung hairiba boye sida aigidi ustaz singna harik iba wafam singa dubu isinbani hena. Maramasina ingonda sigi boye si pithora haina. To masi tawada daku adugi leader aduna makhon thokna kanna noe aduga haire masida yawriba ilma asina kari kanarugani. Kariguma masigi boye si manghiba tarabadi nahake nahiyadu loikhigani mangkhigani asengba ilmadi nangi thamoidele horiba adu khaktani hairaga hairiba daku adugi leader aduna handuna Imam Ghazali rahmatullah alayhi boy adu pithorai. Masigi thodok asidagi Imam Ghazali rahmatullah alayhi wakhalda mahana wakhalla karigumma pogai hadi mahakna hairiba numit adudagi masigi boy adu hairiba magi boy adu ustasina tagakpa boy isinkiba sing adu loinamak sinpha puba horaami amasung mahakna matam tela matam khara numit kharanida hairiba boy adu lo da yawriba khudingma adu loinamak sinpha putho ami. Nusizaraba isilinaw sing aikoina masidagi tamhaugadaba paradi karino haiba matamda aikoi na tamhaugadaba paradi fattaba mina afaba hairak patarabasu afaba sing adubu aikoi lausillaga adubu inja haugadabani. Kanagumba alim amana hairiba alim adu masadi amal taude tawigum sumahana afaba hairak patarabadi hairiba afaba adu aikoi ingadabani. Aikoi hairak iba wafam adu kari wafamno kanagino masida kari kanabano habidu aikoi ingadabani. Kanagda posa adu hairak iba misa adu masin thiba mira natragana mi adugi saktam adu mi adugi mawong adu aikoi ingoidabani. Aikoi afaba adu khak mana pira iba afaba pautak adu lausingadabani haiba asi hairaga ay matanga sa loisinjargi Allah Ta'ala na khudimuk po amal tawmin na mga pangan pinabibawisano.